Imphal East DC na lay inkolgi khul eviction taunaba order thorakhibagi mayokta khunjasingna Ras Baban da Thomjinkhre memorandum Pisinkre Governor Masalai Taban Ras Baban gi official singda Pisinkre haide Kuki singi anauba village volunteer coordinating committee kauba group amana Kuki jo council boycott twkhre NS2 hangba yaro haina reject twkhre amasung SoO agreement sign tawriba group singna Kuki jo population represent tawde harakre Lengakna Kuki militant singa khojek pinaba SoO agreement sangdorakpabo Thadou NP Manipur na yaningdaba phongdorakle Central Lengakna Kuki jo militant group singa khojek pinaba suspension of operation SoO agreement po sangdokpada yanaba porakhiba asida Thadou NP Manipur TIM na akanamong yaningdaba phongdorakle TIM gi joint general secretary Mangau Thadou na khojek piduna press Thadourakpo cherol amana hai Central Lengakna SoO agreement sangdok hananaba laukiba warep asi TIM ga tanaramdana laukibane masigi matangda TIM na mamang thagi kuntrama thoida Central Lengakta memorandum pisinduna SoO agreement asi lokthokina bataksin khiba laikre TIM na hanadagi hauna SoO agreement asigi mayokta wangang dona lakibane SoO agreement asina law laitaba amade insecurity gi oiba climate ama Semgatuna khulai paidaba Thadou miyamdasu chauna sokhale masida SoO agreement sangdoknaba center na laukiba warep asi Thadou literature society Assam gi chairman Nekam Jomhaubu Kuki militant singna mihathina hatkibagi thodok aduga ikan kanadana loropa oibana SoO gi kadar sing asi state asida amade international border landuna mani makha tamna kuchat chathanduna leire amasung terror gi thabak thorom kya chathaduna leire habasi mayek sengna taklei haidabasina Central Lengaka Kuki militant singa gi ta khuyek pinariba SoO agreement asi fail oide amade masina militant sing asi mafam amada lengdana lehanduna citizen singbu sep oihanaba honabada mai paktre habadu takle hadi jerosna makha taraduna Central Lengakna TIM gi demand ani habadi SoO agreement mapung phana lokthokpa amade Thadou community bu ngak senba human rights protection clause hapsinba habasi tabidre masina takpadi Central Lengakna Thadou miyambu karisu leitana khalle amasung lamdam sida thokliba irang sugi hawrofam amadi issue sing asi lana ure haibani SoO agreement asi khudakta gi chatnaba hawkhrabanina security gi oiba phibam yengsinaba gi damak Central Lengakna khudakta maro oiba thabak thorom sing lokhotkedabani SoO gi makhada leiriba militant group sing asi gi lusingba singda Lengakna thorang tawba person security officer PSO sing assign tawgadabani thawong asina lusingba sing asi gi safety khakta natana lusingba sing amade militant sing asi gi thabak thorom sing amasung chathok chasin bu kupna monitor tawba ngamgani monitor tawba ngamlabadi makha taba violence ki thabak thoram singdagi ngak thokpa ngamgadogibani TIM na Central Lengakta paikhat haningba thabak singgi manungda SoO gi makhada leiriba militant sing asigi luchingba sing amasung kadar sing na sathok sin tawbagi ayaba leiriba si kupna yengsinduna restriction thamba militant sing asida khulai pahandaba kadar sing asi rehabilitation tawnaba Lengakna thabak paikhat pa sina singba sini SoO agreement sangdokrabanina agreement asigi chana kanglon singgi matungina Lengakna thodang lautuna thabak paikhatrabadi Thadou miyamgi right mangbuda natana lamdamasda tangdulai taba hanjil pangamloi hadi relief camp ke angang singda Assam rifle na film kap tunu yengan kre Manipur ki irang na maram oiduna lanjena duna leiriba miyam gidamak IGAR South na lokalak patungan tungan ba thorang singgi manung channa ngarang relief camp ta leiriba angang singbu mantri pukhi da leiba IGAR South ki complex ta angang singgi oiba khanaba film kap tunu yengan kre ngarang dagi hogduna tha kudigi maphamas da relief camp ki angang sing asipu film kap tunu yengan gani haidi ngarang akam pata leba Ideal Girls College ta hangba relief camp ki angang singna IGAR South ki complex ta harau tayamna laki amaramda tha kudingi film yenghanbata natana Assam Rifles Public School da sahi kudingi relief camp asige mahairoi ani reserve oina mahai tamhanduna class 12 fawba lemna mahai tamhangani masigi sumatakta senthok lambi leinaba singum thabagi thabak paikhatnaba IGAR South na mateng piragani loinana akampat relief camp asida study room amadi recreation site amasu semlagani haidi MSPDCL amasung PCL gi deputy director amadi power gi deputy secretary na recruitment cancel tawbagi maram pirakhidre hari sahi manga hen result haidoktana namsiluraba MSPDCL amadi MSPCL gi recruitment sanararo haina order thorakpagi maram piu haina deputy director amadi power gi deputy secretary unarubada sabsaba paukhum pirakhidre haina all Manipur MSPCL gi result awaiting candidate 2019 gi president Yongkhaiba Manos na phongdokkhai
Wafam singarang nungtil press club ta pangthokpa pawmisinga unabada applicant singi mahut silak mahana phongdokhibani mahana makhata na haikibada sahi manga hena result haidoktana namchiluraba MSPDCL amadi MSPCL gi recruitment chanararoi haina order tholakpasidi applicant sing Sire haibaga chapanai kumja 2019 da lengakna notice thoktuna Manipur State Power Distribution Company Limited MSPDCL amadi Manipur State Powers Company Limited MSPCL ani gi tongan bu post tara taret ki apun bu pham samapan ga sumna taret launa na ba kumja 2020 gi January ni pandagi recruitment process tawduna lakhibani masta Manipur gi nahal sing kuntra ga taret rom apply tawki adubu thaba asi haidok naba kumja 2022 dagi lenga linglingai matam dagi hauna thengkhang kya da takna duna lakhibani haiki mamangi lengak leidingai matam da pham kiba assembly session da sumari leinaba minister na kumja 2024 phabu gi manung da MSPDCL amadi MSPCL ki 2019 da lawkiba recruitment gi result haidok naba thajaba pibi kibasu laikre PR laklaba matung da su governor unanaba appointment lawnaba kyara hona ki adubu governor na ayaba pibi dabadagi thabakse thinthadana haidok pinaba tangkak ahom lak thokna memorandum pisin kibane governor na su athubuda miyang sangbiduna thaba ase haidok pirakadra haina khanaringe cheraksida thasigi anidagi sahi manga taruk namsinduna laklaba recruitment process adubu result haidokpagi mahutta chatnararoi haina phongdorakpa asimakti laibak thibane masidi lamdam sugi nahasigi pungning wakhal thugai bani haike illegal immigrants in tanthoko haiduna Assam gi mahiroi lupna chara henbagi khongjang sangsin khre Assam da lona yadaba mo ong da sangsilaktuna laisilakliba illegal immigrants singna Assam gi demography da sauna hongba lakhaliba amasung state asigi indigenous identity da sokhaliba si yaning da phongdoktuna all Assam students union asuna chara henduna khongjang sangsin khre asu gi thomi singna phongdokibida center lenga ki anoba immigration order yaba ngamloi amasung Assam gi miyam na lining gi mingda foreigner singbu sindana thamba yaroi lengakna yellow community singu namthanaba honaba thawong yaningde Hindu oigara Muslim oigara foreigner oirabadi Assam thadoktuna charhangkhigadabani masidanatana lengakna ngamkhai paring bu sambal khaduna akanba security ki section thawrang lokhotedabani amasung Assam da Citizenship Amendment Act CAA chanahanba yaroi haikhe ngana ayupung taruk tabadagi hauna Assam gi district headquarters sinda asu gi thawmi singna khongjang sangsin ki khongjang sing aduda asu na lining ka khenaba yengdana Assam da leriba illegal immigrant khudimak eviction tawgadabani amasung athuba matamda Assam Accord chanahangadabani haiki mahiroi lup asina phongdokibada awang nopokta state mari amasung Assam gi district nipan bu tongan ba immigration policy singdagi exam tawraga Assam gi atopa mafam singda illegal immigrant singna maram oiraga demography honglakpagi khudongcha daba mayona handuna thambusi laibak thibani amasung yaba ngamloi asuna makhatana akanba khongjang kya sangsenna ba thorang tawre haiki Nigeria the hi laksin bada miyoi hompu sikhe Nigeria gi North Central Niger state ta miyoi samagi mathakta puduna chatkiba hi ama laksin kibadagi miyoi hompu sikhe hairi hi adu hawkiba leba popagi ayukta Nigeria gi Malale district ta leba Tungan Suledagi duga tamna chatkibani hi adu Borgu local government area da leba Gosawa community mayada tawduna leba o amada yashin kibadagi laibak thiba thawdu adu thokibani hairi Kuki masel gi marakta nakpak tanabagi hatna sunaba leirabara haina thamlakle state asida hawkiba sahi 2023 gi May 3 dagi tholakiba irang asigi waroshin purakpa ngamdana leire sahi ahum mapung phajilakadoroba irang asigi waroshin purakna bahona bada state asiga mapalamga phaunaba lambi oiriba lifeline national highway singda free movement gi athingba thamjiliba ase hangdoktriba phawbudi irang asigi waroshin purakle haina loba yaroi irang asigi manungda chin Kuki jo narco terrorist singna mitai miyam gi mathakta atamnana landa Maite singbu au ba mafamda nungmaina kaptuna hatpa pharaga thiba khangdana manghankhiba amadi maite gi yum kai singpak taknana mai thaduna manghanbagi tamthiraba hingsa yaitambagi thabaksing lepa laitana chatharakiba adu haujikti lepkhre yalangatna langak leba maite khunja singna sijenaba langi kuchukulai sing nongmai bom amadi maruna singba sing pikhalaknaba khangankhiba aduda tangkap naina khulai sing loina pikhatkhre pikhat haudaba khulai singbuna security force na thiba humba search operation leptuna chathaduna phagatpagi thabak
ꯊꯕꯛꯁꯤꯡ ꯆꯠꯊꯔꯤ ꯂꯣꯏꯅꯅ ꯆꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯄꯥꯏꯕ ꯂꯥꯟꯒꯤ ꯈꯨꯠꯁꯨ-ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯂꯛꯄ ꯑꯃꯗꯤ ꯕꯪꯀꯔꯁꯤꯡ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯈꯤꯕꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯦꯞꯇꯅ ꯊꯣꯛꯂꯛꯈꯤꯕ ꯈꯨꯠꯂꯥꯏꯒꯤ ꯃꯨꯛꯅꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯅ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯄꯥꯟ ꯂꯝꯒ ꯐꯥꯎꯅꯕ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯩꯇꯩꯁꯤꯡ ꯆꯠꯄ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯂꯩꯁꯥꯡꯁꯤꯟꯅ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯂꯩꯇꯕꯗꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯉꯝꯗꯅ ꯂꯩꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯌꯥꯗꯕꯗꯒꯤ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯗꯕ ꯑꯁꯤꯅ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯗꯕ ꯂꯥꯏꯔꯕ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯗꯕ ꯑꯁꯤꯅ ꯇ꯭ꯔꯛꯁꯤꯡꯅ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯅ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯆꯦꯡ ꯍꯋꯥꯏ ꯊꯥꯎ ꯊꯨꯝ ꯑꯃꯗꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯉꯝꯗꯕꯗꯒꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯕꯗꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯂꯩꯔꯒ ꯍꯤꯡꯂꯤꯕ ꯁꯨꯔꯤ ꯅꯣꯝꯂꯤꯕ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯗꯨꯅ ꯍꯤꯡꯅ ꯑꯁꯤꯕꯒ ꯄꯥꯡꯈꯛꯅ ꯍꯤꯡꯂꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯒꯤ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯁꯥꯔꯝꯆꯠ ꯆꯠꯂꯤꯕ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯑꯃꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯑꯁꯤꯅ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯖꯗꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯒꯤ ꯑꯊꯤꯡꯕ ꯑꯁꯤꯅ ꯆꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯅꯠꯇꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯆꯤꯡ ꯀꯨꯀꯤꯖꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯆꯥꯎꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯕꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇꯁꯨ ꯍꯥꯠꯅ ꯁꯨꯅꯕ ꯄꯥꯝꯗꯕ ꯑꯃꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯒꯤ ꯑꯊꯤꯡꯕ ꯂꯧꯊꯣꯛꯄ ꯄꯥꯝꯕ ꯑꯃꯗꯤ ꯄꯥꯝꯗꯕ ꯀꯥꯡꯕꯨ ꯒ꯭ꯔꯨꯞ ꯂꯩꯕꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯋꯥꯊꯣꯛꯁꯤꯡ ꯊꯣꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯥꯛꯄꯥꯛ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇꯒꯤ ꯀꯥꯡꯂꯨꯞ ꯅꯥꯏꯅ ꯑꯩꯈꯣꯏ ꯀꯨꯀꯤ ꯅꯠꯇꯦ ꯂꯥꯜ ꯑꯁꯤꯗ ꯌꯥꯎꯗꯦ ꯍꯥꯏꯔꯗꯨꯅ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯐꯥꯎꯕ ꯊꯣꯛꯄ ꯂꯩꯔꯦ ꯑꯃꯔꯣꯝꯗꯅ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯂꯨꯞ ꯑꯃꯠꯇꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯒꯤ ꯋꯥꯐꯝ ꯑꯌꯥꯕ ꯄꯤꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯁꯨꯛ ꯋꯥꯔꯤꯉꯩꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜꯅ ꯆꯦꯔꯣꯜ ꯊꯥꯗꯣꯛꯇꯨꯅ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯂꯛꯈꯤꯕ ꯑꯁꯤꯃꯛꯁꯨ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯥꯛꯄꯥꯛ ꯇꯥꯟꯅꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯅ ꯊꯝꯂꯛꯂꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯥꯟꯅꯗꯕ ꯐꯤꯔꯦꯞ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯕꯗꯤ ꯃꯆꯣꯏ ꯇꯥꯟꯅꯔꯛꯏ ꯀꯥꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯄꯥꯟꯗꯝꯒꯤ ꯃꯪꯂꯥꯟꯗ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯊꯝꯂꯛꯂꯤ